MSTV meeting tabiriba singbu Namaitham Kajal Devina Kurumjari. Haujan untilgaba pau pizari. India ki tungan state kayada ngasi swasata hi seba 2024 haudopagum Manipur desu Chief Minister N Birena haudokre. Lambi thong hakchang khak nan banatana akhoi gi pukning wakhalda lariba amutpa singshu nahanba mathau tai haina Chief Minister na phongdokre. Swaba swasata sanskar swasata haiba thimda CM Secretariat ki Cabinet Holda pangthokiba tharom aduda lamdamastagi Minister MLA yauna Department kayagi makok thongba thomi kaya su saruk yaki. Department of Municipal Administration, Housing and Urban Development mahut ki makhada ngasi Narendra Modi gi mapok numit tagi hauduna October ani Mahatma Gandhi gi mapok numit fauba sathagadaba luna nana Lainabagi pandamda haudokiba swasata hi seba 2024 gi tharom aduga mari lenana Chief Minister na makhata na hai luna nana leiba haibasi mioi bagi punshida khwaidagi maru oibani luba nan ba haibasida lambi thong khak nan banatana hauchang phana leiba haibasi su tangai fadi luba nan bagi pakhalak liba thabok sing hena mapung phana ba hotna bada public shu aware oiba changi hayaduna lamdamasigi lambi thong hauchang khak nan banatana aikhoi shu pukning Wakalsu luna nana lehenduna thabak khudingmak amata oina changsiminarabadi thabak khudingmak mai pakpak ngamgani haiki tharom adugi tanja lauduna Chief Minister na makhata na phongdorakpada lamdamasigi leriba canteen singda micham mayam su changduna pot leiba yanamagi ayaba pibirakpagi damak Amit Sahabu thagatpa phongdokpaga loinana lamdamasigi hanadagi leriba canteen sidagi hill amadi belly anida anoba canteen kunithoi shaduna lamdamasida punna canteen kunthra nipan leiragani masina nongmada changba potlam sing miyamda hongna phanganduna lamdamasigi economy da achoba kanaba ama piragani Imphal area gi oiba lambi singsu concrete road oina semnagani haiba wafam Chief Minister na makha taki Mayam the essential commodities and high production ahom da famana bagi the state ni masi Prime Minister and the Honorable Home Minister mari but central government ki officials singo state government ki mai kai de ki and Manipur ki mai kai de ki appreciate mujri Manipur bolu nana thamba lam ising turen kongban katta duna nana thambana na koi thamoi ekoi ge wakhuda mi mateng pangba lekelaina mateng pangba wana taru mateng pangba mi ki seba toba taxi ka si leiba afro society ma chena na bona buda ekoi ju sento ka World Patient Safety Day ga mari lena ngasi Jenski Director Professor Usarani Medical Superintendent Dr. KS Lokeshwar Faculty Member Teaching amadi non-teaching staff sing medical students singaloina na Jenski OPT dagi hauraga Jenski Dental College phauba miyam gi khongjat ama chatkre khongjat aduga mari lena na Jenski Medical Superintendent Dr. KS Lokeshwar na phongdorakpada Improving Diagnosis haiba hiramda ngasi World Patient Safety Day pangthokli diagnose tawa line na khangba Layong khangba nariba laina adu kari treatment tawgani khangba mathau tai patient amana hospital da changlakpadagi naba phatriba fawba doctor nurse singe responsibility yam chawi hospital gi niyom ka haloi dabani patient ama nabada sebari mi ka henna changlakpashi nasu khudong chadaba yam thengna hali amadi nariba misak amana anabagi matangda mayek singna haidrabadi layeng wagani phajana treatment tawnaba mayek singna haigadabani anababu phajana ningthina thamba mathau tai patient sing amadi doctor nurse ani gi marakta mari fahanba hotna Panaba hotna minister haiba wafam thamki Doctor Singchu marang marakta akoi improvement tawna na ba CME program tawri improvement tawna na honari puding mak asi amatagi natama punamak ki oiba adunam prajada akoi ngasi thamderi ba port asidi responsibility di animak abedi anabagi misu prajasu samasu CSO singchu political party, administrative party, mayam si pullaga haksen gi lamde leriba doctors, nurses, amasung healthcare worker punna punjal laga akoi gi anaba patient ki safety oina na bagi thamna na ba reli ama chachebani World Patient Safety Day ga mari lena na Siza Hospital and Research Institute Private Limited Association of Healthcare Provider India
AHPI amadi Indian Medical Association imaga puna khusamnaduna lamfelda leiba ima house da get it right make it safe haiba hiramda improving diagnosis for patient safety gi tharom ama pangthokre tharom aduda Health Services Manipur gi Director Dr. O Sanahanbi Ima Manipur gi hana gi President Dr. Shyam Kumar Laishram AHPI Manipur State Chapter gi President Dr. K.S. Palin amadi Shiza Hospitals Research Institute ki Medical Service ki Director Dr. Jugindrana Atheba Mithungnen Singh oina saruk yaki tharom aduga marilina Dr. O Sanahanbina phongdokhibada anaba ama layengba matamda matam chana niyom chumna diagnosis tawrabadi matam changdana achumba layeng sathaduna anaba du phahanba ngamgani maram asina patient amadi patient gi imung manungna nariba anaba du gi maramda nintina doctor singda khanganba changi karigumba masida walot labadi layengbada doctor singda yamna chamamnaba thoali maram asina anaba ama phahanba matamda anaba amadi imung manunggi miyoi singisu yamna chawba daita lei doctor amadi atai medical staff singdasu matam-matamgi oina tholakliba ana layenggi oiba anobo makhalgi khutlaising ningthina sijinaba leptana tamli choyak asida patientgi family nasu doctor singa ningthina cooperate tabiu haiba wafamsu phongdokhi done by the automatic analyzer automatic machine yang ramani case some mukta machine to the happy was around say 100 float amam thangat pada ba ko yam the cost wa machine minimum 1 crore ki mathak nga tan adu me am du taw haraga madu da diagnosis taw ri bane aduna sigidi chumi sum de habi ki to machine ngai de na kanjai so far we are Prime Minister Narendra Modi gi humudra mai raksuba mapok numika mai lenana Bharatiya Janata Party na Seba Pakhawara haina khangnaba makhal makha kaya gi thabok tharong pakhatpagi saruk ama oina Bharatiya Janata Yuba Morcha Manipur Pradesh na sinduna ngasi Jennings Blood Center da blood donation camp ama pangthokre ngasi pangtokhiba blood donation camp aduda punna donor nifuramna pikhibaga loinana blood donation aduga mari lenana Bharatiya Janata Yuba Morcha gi General Secretary K Saratna ngasi piriba asina kanagumba awaba tarabasing amadi hospital singda igi awapa lerakpa singda kharada oirabasu mateng tawdawribani piba asina miyoi kayagi mateng pangba khak natana ishadasu hakchang phahalibani ngasi gi piriba asina aroiba nate makata nasu miyamgi angamba mateng pangkhigani haiki Kongba Road amadi akoibagi maira paibi singna sagatuna apunbagi mairagi khongchat ama chakre khongchat adugi damak iribul lampakta miyam pullaba tungda numidang pung 9 taramdaidagi miyamgi khongchat adu hauki khongchat adu kongba kaithal fawba pendabagi kholaw kayaga loinana lawki chakkiba khongchat aduda Manipur muthatpa yaroi security advisor amadi DGP lauthou Kukizo terrorist singna maitai michamda landarakli basi khudakta lephallu tampakta combing operation tawba yaroi khulngak pafaba yaroi amadi Kukizo terrorist sing khudakta muthatlu haiba kholaw kaya su lawki khongchat aduda saru yakhibi maira paibi lichingbi amana lamdam asida thokliba wathok asida India lengakna chatharakliba thawong singi matangda pentaba wafam kaya thamki Heart ke anaba leibana maram oiraga hauze treatment sathariba sanabam bankin chandrada egalitarian Manipur of the altruist Ima Trust na selgi mateng oina lupa lising tara khosin nakre selgi tengbang asi ngarang thongju kendragi manung chanba ningom thong kidnap panungda leiba bakim chandragi yumda EMW Trust na hakthengna chatuna imung amadi anabagi phibam yengsilaba matungda khosin nakhibani heart ke anaba na maram oiraga treatment sathaduna leiriba Sanabam Bankin Chandragi Pibam gi matangda khangba amadi tongan-tonganba social media platform singda thagalakhiba aduda trust asinasu hathengna chatlaba matung mateng asi pangba yare khanduna pangkhibani loinana mateng asi pangba ngamnaba hotnabada trust asi bunushibiduna mateng tawbirakhiba khudingmakpu trust ke maikaidagi thagatpa phongdokchari haina EMW gi publicity secretary gi maikaidagi phongdorakli
Matang asida nungthulgi pau sanok chaba loishinjari mieng tabiribasingbu amuk hanna khurumjari.